Manipur gi Lok Sabha gi MP Dr. Angomsa Bimol Akoizam ngasi Numidang-Wairam pung manga khara helakpada Manipur gi Governor Ajay Kumar Bhalla ga Unakhre. Unabaduda Bimol Akoizam gi loinabisu yauki hairi. Unakibaduda MP gi maikaidagi haujik thokliba irang asina sel tumgi fibamda sokhalliba asigi yenglaga budgeta senfam haptuna senmitlon khara makai fagat hanaba wafam pukhatke. Masigi mathakta Manipur Police ke mapangal kankhat hanaba hotnaba jing amasung tamda chap manana khulai thadok hanaba gi thabak paikhatnaba su pukhatke. Lambi thong ningthina hangdoktuna miyam chathok chasin yananaba laukhatliba khongthangbu thagatladuna khongthang asibu mai pakhananaba miyamna state ki authority na ningthina thengna hananaba taksin ki loinana thiba khangdana leiriba Kamal Babu gi matangda imung manung amadi miyamna apambagi matung ina thabak paikhatpiu miyam gi thazaba hengat hananaba hotnabiu amade state asida illegal drug trafficking amasung poppy cultivation thingnanaba chap chaba thabak paikhatpiu haina su taksin ki